Naga ichana oni hat libado, Hosi Akogi Minister CM na condemn to Zeri and Hilaga, no coin to Iba condemn the Nakado Duino, Sisi Hijagi. Mayam Sangna, Nominini whom protest or any Mayam Sanga, Nominini whom Lawani Kani, Bandoni, Adugosum, Luizakani, and Wakalon Calibraba. Protest or a Terras Capsala Loire, Crasola Hospital Pusala Loire, a Marina Hanjaki and a Caliraba. Imung Manung do Oram de Pibam do Adu can view. Minister CM MLA Hauzi Mihat Pasindo, Yokat Pagi Tabaktor Basele Piraga, Mihat Pasindo, illegal immigrants in the Makoigina, Lakwampam do Aduda, Tantopi Hinaba Honabu, NRC Anna Tobu, Sensasana, Tobagi Tabak Lepiraga, NRC Anna Tobiraga, Mihat Pasindo, Kandopu Hizabini, Queen Hizabis. Kuki Nupiama, Naga Channel Singna Pare, Naga Channel Ani, Kuki Singna, Hatpire, Naga Channel Karaso Eabako. Ado Hosi, aikhoi Naga Channel Singna Pariba, Kuki Nupido Kaito Si Haino. Kuki no in oiramata de Karitogani. Akhoi Naga Channel Singna Kuki Nupido Parabanaba. Adubu, meetei amadi Naga Manipurgi Yelhomi Oiriba, Equina Manipur say eing na shikna labor palmy, miyoibagi minusy Kangi humanity ground the thadok Tauriaba, Aquina Tobody, Aduna Naga Channel Singduna, Kuki Nupido, fajana Tabi Yaba. Kupa am Hana Tagi de fajana Tabi Yaba, Adu Kuki no Medica Oini. Kuki no oiramadi organi to Kalova, Aduga Huzi Akogi, Minister CM MLA Singna condemned Tozeri, Naga Channel only hatpa condemned Tozeri, Kaudibonoi condemned Duna, Karito Dunaba, Mihatpa Putu Uaba. Kani Laura Konga Mai Tokcha Gini Tagas Capsula Loire, Central Force Tazala Loire. Makoi me the protest of Kado, Adugi Wakalon the Topigon, Imundu Olam de Pibamdo, Imundu Sivanaba Ki Royaba. Imung manung de mi sok lai bim manung de mi sire ba du imung du siba na ba ki ro ya ba adu edi kai wera kani ai ibung yu pai gi ichina hat le ba mi sing do makhoi sing do hat ta ba ta ra ga di makhoi sing do putho chap cha na charak pirak ta ba ta ra ga di soidan leipak se irang hor kani ba ado akhoi gi wai khem chan cm oi bi ri ba amadi nemsa kipjena chathok hin to ba yare hai ba dai ne chathok hin to holani hai ba dai ne asi ro mi hatok kan ge na kautho mi hatok kan ba hona ri ra ba Tobiganu na koi na pai ba power do iram dam kai khraga di loire asi hoji kuki mayam sina meetei naga leptana hatli ba asuma kuki singse khandok si NRC to siarga sengcha sana tawraga mihat pa jokhat pa gi thabak se asi tawroi si chinau mayam akoina hairi ba se asi khangni aduda akhoi gi minister CM MLA singna khangdaba taraga di susoi sodana civil war oirakani ba se akhoi gi phamnai bisingna khangbam thui aduna civil war oidana ba hotna view manipur ing tap na tangdu leitana nungai yai phana panba manipur ama ayang ba thunga tamda purak na ba hotna view haina akhoi gi acho sang minister MLA CM singi pungning chingthin jage ngasi 13 August haikala ka tamaga kai kana dorige ha ipu gi maphamda ipu beauty candidate ki maphamda hai lei katluraga kari kana dorige ba ipu na tami belambi do karino ipu na kana gi tamagda thawaina pontha oi khibano Ipuna Taniba Masa Masu Singse Akwai Kaitobam Tui, Tungi Hori Ichai Sugi Tamakta, Ipuna Tawaina Ponta Oikibani, Adu Kanbam Tui, Chahiam the Mukak, Haile Haikat like Salaga, Akwai Minister CM Mayamna, Kari Kana Doribano Sikatang Hijaniniko, Mittegi Pitai, Akwai Sigasu, Ipu Haikat like Tamiko. Adubu ipuna akhoi myam gi tamada kathok kharga ngasi manipur se kari oire bado asi akhoi gi thamoi de chaina phawdraga di chahi am namukha ipu gi phamda hai lei katlaga kari su kana roi drive se haijening ina mu kari haideba nagai chana ani hat khare kuki singna akhoi gi nagai chana taru hat liba mi hat pa singdo puthok tri mang nam kamo akhoi gi nagai chana ani hat leba asibu lambi chathok sin tobagi ayaba pire ne ngarang na hanta akhoi gi chief minister khemchan ga adeidi nemsa kipjen ngana haibi ki banatro mi chathok sin toba yani hairaga kramaina mukabung nagai chanaw hatlina ba ngasi yengu akhoi gi nagai chanaw singna kuki nupi ama akhoi gi khutta challabani nagai chanaw singi khutta challabani adabu tek ta kaidana mayum da thabi khiaba meitei amadi nagana pami base ko nungsy na ba miyoibagi nungsy ba miyoibagi hauna lamchat aido khangyaba adubu kuki singna ngasisu chathariba asugumba mihat pagi thabak chathariba asugumba kuki singse khandok piu NRC to biu haiba matamda NRC to bagi mahuta sencha sana tawraga mihat pa singje jokhali illegal immigrants singje yokhatleba ikai ba khara khara khangna si ikai ba khara khara phausi nasa nasa gi thamoi da khara khara chingjhala jengu nangi nayumgi nangi nasa na su sirak patadi nangi he pokchariba nasa do sirak patadi nangi thamoi da kari phaurakani ba ngasi yengu ngasi NRC to biwaina hairaga adugi mafam duga senchas to khatpagi tawriba mayamdo ikaiba phawdra ngasi nagai chanawni hatle kharani ban harani kharin laurani mi hatpa puthokpiu harani adu haira asum loisan grani na khanbraba
asum loisangrane khanbraba akhoi na gai sanau toro haliba do justice pidriaba hujibau akhoi gi meitei masa haliba singdo justice pidriaba hujibau kadai no santi leire haibado santi leire haibado kadai na ba na gai sanau ni haliba sigi matang da kari haidorige akhoi gi minister wai khemchan amadi nemcha kibjen kari haidorige aba asigi matang da ayang ba athuba matamda karamba amuk kari clarification kari nuaitaba amuk karamba political dialogue torok tori bano aba sinari bese mini miyoibagi amagi punsi abese kaino khanbiwaba imung manungdagi mi amam hatkala imung manungdugi leiba mi singduna sibana ba kiro oyaba aigi ibung soklakpa aigi isa soklakpa aigi imung manunggi aigi ichinaw soklakpa matamda ai ning halaga leigadro ai sibana ba kira oyaba adugi tanjado yamna yangna yora aneba civil war haibado adu oihenbiganu haina ne civil war se thoktana bagi tamaktani mayamna ngasi bau ingna manipur se ingna chikna ayang ba thoma tumda matamda tangdu leitaba purakpa oida sanoina mayamna lauri base nagai chanau singa lauri ba meitei chanau singa lauri ba aikhoi mayamna lauri ba manipur gi yellow mi singa lauri base ado khangjana da ba tasana da ba saraga di sungsoi soidna civil war su oirakpa yayaba hauji khani bantawra tokcha ghrani khani laujara tokcha ghrani targets khara kap khaira loire दईदुगा मफम सिंगदुगा चलगा पुलिस खरा थादरा लोइरे दैदी अखोई सेंट्रल फोर्स खरा थादरा लोइरे मखोई मयामना प्रोटेस्ट तौर तौजसना वाखलोंदे लेब्राबा तौरकनु अदु मै वाखलोंदो सिबनाबा किरो ओय हैबसे असे काउबिरोइ सि चिनाव मयाम अखोइना हुजि हाइजगदबदि इचिनाव मयाम सिबनाबा किदगे हौरा अधि करी ओइरकने दो खनबियबा ngasi yemu अखोइगी नागाइ चिनावना कुकी नुपीदो फारबनेबा अदुबु thadok fajana miyoibagi minusy gi matung inna kuki singna oiru thadokadra ba kuki singna oiramladi asi ka khetnai meetei naga amadi kuki ga meetei ga naga na miyoibagi minusy gi humanity ground da thabak tawriaba aduga kuki singna di hingcha jai tang thabak tawriaba asi phabu da khoi gi minister mla cm mayam sena kari no aina kuki sing sing mathak ta action lokhatlak manipur gi mapi mapa ama oina manipur gi cm ama oina manipur gi mla ama oina manipur gi minister ama oina leibagi karisu wahan thok leitiaba asida congress haiba leite bjp haiba leite punna thokpira ga iramdam kanminasi yelhomi mayam se karam phiwam da oira age tungi haureiba ichai suna kari oihogani abase si khanbiyo ba ngasi lambi chatpa ngamde ningkha tamna lambi chatpa ngamni bo ngasi asi kamai toy buna manipur gi mapi mapa leina manipur manungda ningkha tamna manipur gi yelhomi oiriba aikhoina chatpa ngamde ba nagai chanaw meitei chanaw hojing ningkha tamna chatpa ngamde ba asi manipur manungda oiriba ne ba manipur gi mapi mapa leina tawriba ne adudi manipur gi mapi mapa leibe kari kanarige hanjan haira su ikai ba phawdra gadi kamai tawduina ba nakhoina pari ba power do kar matam sijana doino sena heli na sena ngauna leiraga aigi iramdam imalai bakta gi sena hela braba ngasi nakhoina paire ba power do iramdam kai pa matam na khoi power do su upun tare a khongpa upun makha da lei horane ba adu khangbiu ba adu khangbiu ngasi khoina gai chana oni hatliba soiba mayam do adu makhoi gi imung manung da pharam do wi chaina do khangbiu ba relief camp na mayam ama hojik leiri adu sing da mayim da changdi ga da sensas kamai to duri bana ba mayim da relief camp da isinau sing da mayim hana halana ba hotna biwa ba tawbo da thabak to hana pangthok biwa ba sineba haining do ichinaw mayam hojik manipur da oiri base akhoi mayam handiki matang sigadi ning hanba yate ichinaw mayam apun moina leminaraga iramdam ima lepak ki tamakta athoba kyana thawaina pontha oiri bodo ngasi di adugi masa akhoi masa masune base chapchana khanganba amagi matam se hojik chapchana yore ichinaw mayam 13 august ngasi gi numit asidedi akhoi gi minister cm mla mayam punama haikalangan tambala amngani ko adubo ngasi ipu bitigende jitna thawaina pontha oiribase kanagi tamaktano karigi tamaktano asidi khangbibra aikhoi gi cm oibireba minister oibireba mla oibireba singna asi katang hangjaning bani ko maramdi ngasi ipu bitigende jitna tungi lakhoriba ichai sugi tamakta tungi haureiba jumbiren gi tamakta haina thawaina pontha oina thawai kathokhrabani ima lebak iramdam kangleipak sana lepak manipur gi tamakta adubu ngasi makha tana iramdam ima lepak sana lepak manipur gi tamakta aikhoi gi leiriba minister cm mla mayamna karamba kari thautang lokhat pirige ipu gi mafamda haikal akat tamba chatlaga ta minister ama mla ama cm ama oibagi matik chaba oibrai base hangjageba ngasi haikal akat tamba matamda hakchangda tujungba ama phawda braba aikhoi sigaso haikala kan tammi ipu bi digende jitki mafamda adubu mittegi pi tai aikhoi diko ibudho kaya gi haktak tagi
meetei athauba kaya amana iramdam gi tamakta thawaina pontha oikhrabani ngasi aikhoi gi tamakta manipur sana lepak kallaga thanamiba adugumba manipur se ngasi di mikap mira khona thallaba manipur ama oirakpa matamda famnaibi power pairba singna mai gi power se matik chana sijanaba gi mahutta karisu khangdaba usanadaba saraga leibase thawai se aduki matik pendeaba ipu bi tegendejit aikhoi mayam gi tamaktani thawai ka thoibase kanagi tamaktano tungi haureiba jumbiren singi tamakta aikhoi mayam gi tamakta ado ngasi makha tana aikhoi na kari tofam thoke abado aikhoi gi famnai bi singna khadang khantha mina se afam jasi ga ta haijege taksabadi na chade ngasi aikhoi gi minister CM MLA mayamna tujungba phawba taragadi haikala ka tamubagi matungda hakchangda karigumba ithinama phawba taragadi hauzik kari oire haukibadi haukare makha tana aikhoi kari toba yai habase asigi matangda khana nainabiraga lawgadaba thaudang ayangba thu matamda lokhat minase afam jasi ga ta haijege ima lebak manipur iramdamna kairakpa matamda aigi famsina kaidodeba kadaidagi minister kadaidagi CM kadaidagi MLA aduna ngasi mayange famda thamjagada wafamdi ipubi tigendejigi famda sahi amda amukha haikala ka tamba chalaga ta yadoi banate ipuna harmi bedo karino ipuna tormi bedo karino ipubi tigendejit na aikhoi mayam gi tamakta kari gi thawai kathokhi banabado ado aikhoi macha masu icha isu aikhoi mayam na huji ipu bu karamaini ikai khomnaba utkani abado adu khatang khanmina siko haikala ka tamaga ikai khomnaba ta oidoi banate makha tana ipuna kalamiba asugumba athauba kayana manipur kalamiba asida huji akhoina su ithaudang phongdok mina se apam je sigata haijage asumaina akhoigi athauba kaya amanasu manipur gi damakta thawaina pontha oikhiba masing thingamdana leiribani isam samna hairubada hojig yengu 3rd May 2023 gi lan horokpa matamda ima lebak iramdam gi tamakta athauba kaya ama chongthoga thawaina pontha oiri asugumba athauba masing thingamdana manipur ima gi tamak chongthorakane base aikhoi punamakna su khangi bani aduna ipuna takpirami ba lambi ipuna chalami ba lambi duda khoi chatsi makha tana macha masuma oina akhoina kari tofam thokya bado asiga tang khandamina si yai fare chinau mayam kanglei pakna yai fare